ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯅ ꯅꯠꯇ꯭ꯔꯒ ꯁꯥ ꯉꯥ ꯑꯃꯒꯤ ꯃꯌꯥ ꯃꯈ꯭ꯌꯥꯠꯄꯨ ꯌꯥꯝꯅ ꯂꯥꯎꯅ ꯀꯥꯊꯣꯛꯅꯕ ꯃꯊꯛ ꯃꯈꯥ ꯎꯝꯁꯤꯟꯕ ꯌꯥꯗꯅꯕ ꯃꯈ꯭ꯌꯥꯠꯇ ꯉꯥꯛꯇꯨꯅ ꯊꯝꯂꯤꯕ ꯆꯩ ꯅꯠꯇ꯭ꯔꯒ ꯄꯣꯠꯇꯨꯕꯨꯅꯤ ꯀꯕꯥꯛ ꯆꯩ ꯍꯥꯏꯅꯔꯤꯕꯁꯤ꯫ ꯑꯩꯈꯣꯏꯒꯤ ꯊꯥꯖꯅꯕꯤꯅꯤ ꯀꯔꯤꯒꯨꯝꯕ ꯑꯔꯨꯕ ꯊꯕꯛ ꯑꯃ ꯂꯥꯛꯄ ꯅꯠꯇ꯭ꯔꯒ ꯆꯠꯄ ꯃꯇꯝꯗ ꯁꯥ ꯉꯥ ꯃꯌꯥ ꯀꯕꯥꯛ ꯈꯟꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯔꯒꯗꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯊꯕꯛ ꯄꯨꯝꯕ ꯃꯥꯏ ꯄꯥꯛꯇꯦ ꯍꯥꯏꯅ ꯊꯥꯖꯅꯩ꯫ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯏꯝꯕ꯭ꯂꯦꯝ ꯑꯃꯁꯨ ꯑꯣꯏꯔꯤꯕ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯔꯕ ꯀꯪꯂꯥ ꯁꯥꯒꯤ ꯃꯌꯥꯗ ꯑꯆꯧꯕ ꯆꯩ ꯑꯅꯤꯅ ꯃꯌꯥ ꯃꯊꯛ ꯃꯈꯥ ꯑꯅꯤꯕꯨ ꯉꯥꯛꯇꯨꯅ ꯊꯝꯕ ꯍꯥꯏꯕꯁꯦ ꯏꯔꯩꯆꯥ ꯑꯃ ꯑꯣꯏꯅ ꯌꯥꯝꯅ ꯌꯦꯡꯕꯗ ꯊꯃꯣꯏ ꯁꯣꯛꯏ꯫ ꯆꯩꯉꯥꯛꯅ ꯃꯌꯥ ꯀꯕꯥꯛ ꯈꯟꯗꯕꯤ ꯊꯝꯕꯗ ꯀꯔꯤ ꯑꯀꯥꯏꯕ ꯁꯥꯎꯅꯤꯡꯕ ꯂꯩꯕꯒꯦ? ꯃꯁꯤꯕꯨ ꯍꯥꯞꯇꯕ ꯌꯥꯗꯦꯃꯛ ꯍꯥꯏꯔꯒꯗꯤ ꯅꯈꯣꯏꯒꯤ ꯅꯃꯥ ꯅꯄꯥꯒꯤ ꯑꯁꯥꯕ ꯃꯤꯇꯝ ꯁꯛꯇꯝꯗ ꯃꯌꯥ ꯀꯥꯊꯣꯛꯍꯟꯗꯨꯅ ꯃꯌꯥ ꯃꯊꯛ ꯃꯈꯥ ꯑꯅꯤꯗꯨ ꯎꯝꯁꯤꯟꯕ ꯌꯥꯗꯅ ꯆꯩꯉꯥꯛꯅꯤ ꯍꯥꯏꯔꯤꯕ ꯆꯩꯗꯨꯅ ꯀꯕꯥꯛ ꯈꯟꯗꯨꯅ ꯊꯝꯕꯤꯔꯕꯗꯤ ꯃꯆꯥ ꯃꯁꯨ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯀꯔꯤ ꯐꯥꯎꯒꯅꯤ? ꯃꯤꯇꯩ ꯅꯠꯇ꯭ꯔꯒ ꯃꯩꯇꯩ ꯀꯪꯂꯩꯆꯥ ꯑꯃ ꯑꯣꯏꯅ ꯍꯟꯗꯛ ꯀꯪꯂꯥ ꯁꯥꯒꯤ ꯃꯈ꯭ꯌꯥꯠꯇ ꯍꯥꯞꯄ ꯀꯕꯥꯛ ꯆꯩ ꯂꯧꯊꯣꯛꯄꯗ ꯈꯣꯏꯁꯥꯎꯅꯕ ꯄꯣꯛꯄꯤꯔꯤꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯔꯕ ꯑꯉꯝꯕꯁꯤꯡ ꯁꯥꯎꯕꯤꯒꯅꯨ꯫ ꯃꯁꯤꯅ ꯏꯁꯥꯗ ꯌꯥꯝꯅ ꯃꯥꯡꯕ ꯀꯔꯤ ꯑꯀꯥꯏꯕ ꯌꯥꯎꯕꯅꯣ ꯁꯥꯎꯕꯤꯔꯤꯕꯗꯨꯅ? ꯈꯟꯕꯗ ꯑꯉꯛꯄ ꯐꯥꯎꯏ꯫ ꯇꯨꯡꯒꯤ ꯃꯤꯔꯣꯜꯒꯤꯗꯃꯛ ꯃꯌꯦꯛ ꯁꯦꯡꯍꯟꯕꯤꯔꯝꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯄꯨꯝꯕꯒꯤ ꯊꯧꯗꯥꯡꯅꯤ ꯈꯟꯕꯤꯌꯨ꯫ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯕꯤꯈꯤꯕ ꯂꯩꯉꯥꯛ ꯃꯄꯨ ꯑꯃꯗꯤ ꯑꯉꯝ ꯑꯊꯧꯁꯤꯡꯕꯨ ꯊꯥꯒꯠꯆꯔꯤ꯫ ꯁꯂꯥꯏꯆꯥ ꯄꯤꯕꯥꯔꯦꯜ ꯄꯨꯟꯁꯤꯕ ꯃꯔꯨꯞ ꯃꯅꯤꯄꯨꯔꯒꯤ ꯋꯥꯉꯥꯡꯂꯣꯏ ꯆꯅꯝ ꯅꯅꯥꯎꯅ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯍꯥꯏꯈꯤꯕꯗ ꯀꯪꯂꯥ ꯁꯥꯗ ꯀꯕꯥꯛ ꯈꯟꯕ ꯑꯁꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯕꯨ ꯑꯅꯝ ꯑꯍꯥ ꯆꯨꯍꯟꯕ ꯑꯃꯗꯤ ꯐꯥꯖꯤꯟ ꯄꯨꯟꯁꯤꯟꯕ ꯑꯣꯏꯕꯅ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯂꯧꯊꯣꯛꯄꯤꯅꯅꯕ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯃꯇꯝ ꯀꯌꯥꯗꯒꯤ ꯍꯥꯏꯖꯗꯨꯅ ꯂꯥꯛꯈꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯍꯧꯈꯤꯕ ꯃꯇꯝ ꯀꯌꯥꯁꯤ ꯂꯧꯊꯣꯛꯇꯅ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯍꯟꯗꯛꯇ ꯃꯅꯤꯄꯨꯔꯒꯤ ꯅꯤꯡꯊꯧ ꯂꯩꯁꯦꯝꯕ ꯁꯅꯥꯖꯥꯎꯕ ꯑꯃꯗꯤ ꯀꯩꯔꯥꯎ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯒꯤ MLA L. ꯔꯥꯃꯦꯁ꯭ꯋꯔꯅ ꯂꯨꯆꯤꯡꯗꯨꯅ ꯀꯕꯥꯛ ꯑꯁꯤ ꯂꯧꯊꯣꯛꯈꯤ꯫ ꯉꯁꯤꯒꯤ ꯋꯥꯔꯣꯜ ꯑꯁꯤ ꯃꯔꯨꯑꯣꯏꯅ ꯐꯦꯁꯕꯨꯛꯇ ꯂꯩꯕ ꯑꯩꯒꯤ ꯑꯣꯖꯥ ꯏꯕꯣꯌꯥꯏꯃ ꯃꯉꯥꯡ ꯃꯍꯥꯛꯀꯤ ꯋꯥꯔꯣꯜ ꯑꯃꯗꯤ ISTV ꯅ꯭ꯌꯨꯁꯇ ꯐꯣꯡꯈꯤꯕ ꯆꯦꯔꯣꯜ ꯑꯅꯤ ꯑꯁꯤ ꯄꯨꯟꯁꯤꯟꯗꯨꯅ ꯄꯥꯊꯣꯛꯆꯕꯅꯤ꯫ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯄꯣꯛꯅꯐꯝ ꯏꯃꯥꯅ ꯌꯥꯏꯐꯔꯦ꯫